Wari asi machanupa amana gyan tarakibagi warini. Wari asi taminarasi. Imagi ibungo nangna sak charaktriba si numit nini surakle sak si sathoklo. Asumna upai leitrabi mama amana magi machanupa amada hairami. Machanupa aduna hairaki ima aina aigi bike ama kalen chuti thaba matamda leibiyu haiba natra. Babana su parikha loiraga aigi bike ama leibigani haikiba natra. Ngasi asi aigi aroiba parikha numitni. Aina exam hall dagi thorakpada paisa paiduna leiramu. Ise da paisa adu puraga lau hayu. Aina bike adu aigi imanaba amadagi leigadabani. Karigumba ise na paisa adu puraktrabadi ai yumda amuk hanna changlakloi. Asumna machanupa aduna magi mamada magi bike adu leibinaba akanba pressure pirami. Upai leichadraba mama aduna machanupa aduda hairaki. Imagi bungo nangi napana nangi bike to leinaba kanna hodnabani adubu mahak laibak thibadagi mamangi thada accident thokibani madu nangsu khangliba natra. Mamana wa haiba loidringaida machanupa aduna sauna amu hairaki ai aduda khangde aigi bike ama leigadabani hairibasini. Madu hairamlaga machadu mamagi manaktagi chatkirami. Haujik nupa macha adugi high school gi final exam oirami. School da chumnagi parikha loiraga oja amana yamna akhanaba parikha ama silami. Parikha aduda chhatra khudingmak sungsoi soidana yaugadaba oirami. Parikha loiraba matungda schoolna akhanaba parikha adubu thanaba chhatra khudingmak pu kauraklami. Chahi adugi makhoina thagadoriba akhanaba parikha adugi subject adugi mamingdu my role in family haibadi aigi imungda aigi thaudang haibani. Nupa macha adugi maming Mohan kaurami. Mohan su parikha aduda laktuna exam hall duda parikha thanaba phamlami. Adubu mahakti haujik phauba magi wakhal aduda magi bike aduda khanduna leiri. Answer sheet tu chhatra khudingmakta yenthoraklami. Parikha adugi wahangche aduda subnatagi wahang tara khak yaurami. Aduga parikha adugi matamna pung ama oirami. Mohan magi wahang singdu paba hawi. Ahanba wahangda asumna hanglami. Nahaki imungda nahaki nama napa nachi amadi nayambana nongmada pung kaya thabak sui. Nahaki paukhum adu sandokna iyu. Mohanna magi answer sheet aduda asumna paukhum adu irami. Aigi ipana auto rickshaw thawi. Mahak ayuk pung taruk taba matamdagi magi auto du thaudoktu na satki aduga numidangi pung mapan taba matamda yumda hanjilaki mahak nongmada pung tara manga thabak sui. Imana ayuk pung mari taba matamda hogali aduga aikhoi pumnamakki lunch box semi aduga yumgi thabak sing loisilli. Nungthilgi matamdana paisa tanaba haiduna mahak phi tui aduga numidangi matamdana aikhoi tumna khraba kanda mahak tummi. Aduna mahakti nongmada pung tara taruk muk thabak tawi. Aigi isena college ta ayuktagi satki aduga nungthilgi pung mari dagina nipal phauba part time job ama tawi. Madudagi halaklaga imagi mateng amuk pangi aduna mahaksu nongmada pung tara ni thoi tara humdoi di thabak tawi. Aina ayuki pung taruk ta hogali aduga school da chatli. Nungthilda school dagi halaklaga chak charaga ai marup singa ai sanaba chatli. Aduga numidangi pung tara mathoi phauba lairik pai. Aduna ai nongmada pung tara mukti thabak tawi. Adudagi Mohanna magi imung manung aduda mana khwaidagi thabak tawbagi matam asi hanthai haibadu khanglami. Ani suba wahang aduna asumna hanglami. Nahaki imungda tha amada income haibadi paisa kayam yamna lakpage. Mohanna asumna paukhum adu irami. Aigi ipagi thagi income asi lupa lising tarani aduga imaga ichega pulap pullagana lupa lising tara manga mukti lai. Ahum suba wahang adudana asumna hanglami. Nahangna khangba mobile recharge plan nahaki yamna pamjaba show ahum shahar aduda leiriba cinema hall amadi mafam aduda kapliba cinema sing adugi maming sing adu iraku. Wahang asigi paukhum asidi Mohanna minute anida irai laina ithoklami. Mari suba wahangna sumna hanglami. Alu amadi tilhau kg da lupa kaya pibage. Cheng gehu amadi thau
ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯀꯌꯥ ꯄꯤꯕꯒꯦ? ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯥꯝꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯪꯕꯒꯦ? ꯃꯣꯍꯟ ꯋꯥꯍꯪ ꯑꯁꯤꯃꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯄꯗ ꯃꯥꯅ ꯌꯥꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯒꯤ ꯑꯄꯤꯛꯄ ꯗꯥꯏꯇ ꯑꯃ ꯐꯥꯎꯕ ꯂꯧꯅꯤꯡꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗු ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯉꯥꯁꯨꯕ ꯋꯥꯍꯪ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯌꯨꯝꯗ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯥꯎꯇꯕꯒꯤ ꯁꯥꯎꯕꯒ ꯌꯥꯎꯕ꯭ꯔꯥ? ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯍꯣꯏ, ꯑꯩꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯑꯂꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯂꯝꯂꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯁꯥꯎꯖꯤꯜꯂꯤ꯫ ꯃꯣꯍꯟꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯕꯒ ꯃꯥꯅ ꯑꯂꯨ ꯆꯥꯕꯁꯤꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯍꯟꯗꯦ, ꯆꯈꯥꯎ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯗꯤ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯆꯥꯅꯕ ꯆꯥꯛꯂꯨꯛꯇ ꯍꯥꯞꯄ ꯃꯅꯥ ꯃꯁꯤꯡꯗꯨ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯅ ꯆꯥꯔꯤꯕ ꯑꯗꯨ ꯃꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯃꯥꯅ ꯆꯥꯔꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯎꯇꯕꯗꯨ ꯀꯔꯤꯒꯤ ꯆꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯆꯦꯅ ꯃꯈꯣꯏ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯍꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯉꯝꯗꯦ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯔꯨꯛꯁꯨꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ? ꯃꯗꯨꯗ ꯃꯣꯍꯟꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯗꯨ ꯏꯔꯝꯃꯤ, ꯑꯩꯅ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯕꯥꯏꯛ ꯑꯃ ꯂꯩꯕꯤꯅꯕ ꯍꯥꯏꯖꯩ꯫ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨ ꯑꯩꯒꯤ ꯆꯍꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯒ ꯂꯩꯕꯤꯒꯅꯤ ꯍꯥꯏ꯫ ꯑꯗꯣ ꯑꯩꯅ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯍꯪꯕꯗ ꯕꯕꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯌꯨꯝꯗ ꯄꯩꯁా ꯂꯩꯇꯦ ꯍꯥꯏ꯫ ꯑꯩꯅ ꯕꯥꯏꯛ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯔꯥ ꯍꯦꯜꯂꯤ꯫ ꯕꯥꯏꯛ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯂꯣꯏꯁꯨ ꯍꯥꯏ꯫ ꯇꯔꯦꯠꯁꯨꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯃꯥ ꯕꯕꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨ ꯅꯪꯅ ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ? ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯃꯣꯍꯟꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 200 ꯄꯤ꯫ ꯄꯩꯁꯥꯁꯤ ꯑꯩꯅ ꯂꯩꯅꯤꯡꯕ ꯄꯣꯠ ꯂꯩꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯕꯕꯥꯅ ꯏꯆꯦꯗꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 200 ꯄꯤ꯫ ꯏꯆꯦꯗꯤ ꯕꯕꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯕꯕꯥꯒ ꯂꯤꯛꯄ ꯆꯞ ꯃꯥꯟꯅꯩ꯫ ꯅꯤꯄꯥꯟꯁꯨꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯣꯍꯟ ꯋꯥꯍꯪ ꯑꯁꯤꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯩꯃꯤꯟꯅꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ, ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯕ, ꯑꯩꯒꯤ ꯗꯥꯏꯇ ꯄꯥꯡꯊꯣꯛꯄ꯫ ꯃꯣꯍꯟꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯍꯦꯛ ꯏꯕꯒ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯊꯧꯗꯥꯡꯗꯨꯕꯨ ꯅꯪꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯣꯍꯟꯒꯤ ꯊꯃꯣꯏꯗꯒꯤ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯅ꯫ ꯃꯥꯄꯟꯁꯨꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯜ ꯑꯗꯨ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯄꯦꯟꯕ꯭ꯔꯥ? ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯃꯊꯪꯗ ꯀꯟꯅ ꯍꯣꯠꯅꯅꯕ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯄꯨ ꯆꯩꯕꯤꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯃꯣꯍꯟꯒꯤ ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯥꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯒꯦ ꯍꯥꯏꯕꯗු ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯔꯤꯈ꯭ꯌꯥ ꯑꯃꯠꯇꯒꯤ ꯐꯣꯜꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯦꯜꯍꯟꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯉꯛꯀꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯋꯥꯁꯛꯈꯤ, ꯑꯗꯨꯕు ꯃꯥꯏꯗꯤ ꯑꯃꯠꯇ ꯄꯥꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯊꯤꯅ ꯆꯩꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯩꯔꯛꯄꯗꯤ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯑꯁꯥ ꯇꯧꯕ ꯃꯥꯔꯛ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯃꯌꯦꯡ ꯇꯥꯗꯦ꯫ ꯑꯔꯣꯏꯕ 10ꯁꯨꯕ ꯋꯥꯍꯪꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯀꯥꯂꯦꯟ ꯁꯨꯇꯤꯗ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯏꯃꯨꯡꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯃꯣꯍꯟꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯕ ꯇꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯣꯂꯣꯝ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ 10ꯁꯨꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯄꯤꯔꯝꯗꯅ ꯃꯥꯒꯤ ꯑꯟꯁꯔ ꯁꯤꯠ ꯑꯗꯨ ꯑꯣꯖꯥꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯆꯦꯅ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫
Mahangna machegi mamangda hek leppaga machena magi makhutta paisadu piraga hairaki, "Inau ibungo se lupa 9,000 paisilu. Nangi bike tu leinabani. Ngasi nangi bike tu leidrabadi nang yumda halakoi haina imana hairakine." Mohanna macheda hangi, "Iche, paisa asidi kadaidagino?" Machena khumagi, "Aina aigi thabakki paisadu mangjaunona lauthokpani. Imanasu paisa khara pure. Aina tansinjaba paisa sing loina puraklabani. Masi natrabadi nangi bike leinaba paisa pinaba lambi leiti." Mohan mamitu paisa aduda munna yengduna leirami. Madu ubada machena makha tana hairagi, "Babasu accident thoklaba matungda thabak sure. Haujik mahaki anaba adusu phajana phatribani. Adubu mahangna nangi bike leibigani haibadugi kanna thabak suribani. Ngarangdi mana nangi apamba adu ningba thunghalaroi haiduna mathwai yamna nungaiti." Madu hairamlaga machedu mayumda chatkre. "Aina paukhum adu iraroi, adubu aina aigi punsida aigi daita asidi mapung phana laugani." Masi hairaga mana ojagi makhong soktuna ojagi bor lauraga mafamdu thadoktuna chatkhi. Mahangna mayum hek jaubaga magi mamana mabu khorangna ngaiduna leirami. Magi mamaduna mungonda hairaki, "Ibungo, nangi bike haibadudi kadai?" Mohanna macheda paisa adu sinaraga hairaki, "Iche, ai bike tu amuk hanna pamdre." Mahangna mapagi manakta changlaga hairaki, "Baba, ngasidagi ai nangi auto du thauduna nangi mateng panglage. Baba potharo anaba adu phalasi." Madudagi mamada amuk yengaga hairaki, "Ima, nangna pamba manamasing karigi thongdribano? Ngasidi imana pambadu thongduna aikoi pulap chaminarasi." Mohangi honglagliba matau adu uraga mamana mabu konbiraga hairaki, "Ngasidi ichagi khwaidagi pamjaba injang adu thongbigani." Mohanna khumlagi, "Natte ima, haujikti aikoi imungda aigi daita karino haibadu ai khanglakli. Ngasidagi imana thongba injang khudingmak ai charagani. Aina imagi yumgi thabaktasu mateng soidana panglagani." Tanja aduda magi oja adu changlaki, aduga Mohan da hairaki, "Mohan, nangna chatkhraga aina nangi answer paper adu aina pabani. Nangi honglakliba matau asi uraga aigi parikha asi mai pakle haina laujare. Aisu nungaire." Mohanna magi ojadagi mangol arsiba laujarami. Numit adudagi Mohan maram mokpa angang ama oikhre. Mathangi wari, leibak amada yamna phauba nupa ama leirami. Hairiba nupa asi miyamna ma hek urabadi makhoigi thabaktu mangol oide haibadi daw yade haina launarami. Asumna praja miyamna magi mathakta leibak adugi ningthauda wakatlami. Ningthauduna praja miyamna hairiba adu thajaramde. Maram aduna mahangna nupa adugi maramda munna thijankhige khalami. Maram aduna mahangna nupa adubu konungda puraktuna mahakpu konungda leihannanaba silami. Mathangi numitki ayukta ningthau masamak hairiba nupa asigi maithong asibu yengba laklami. Tan charuba haigadra. Ningthauna nupa adugi maithong adu hek yenglubada mahak numit chupaduma thabak chilami. Mahak chaba phawbugi matam phanglamde. Mahangna nupa adu tasengnamak u mangongi masakni hairami. Maram aduna nupa adubu sibagi dandi pinaba hairami. Mantri amana nupa adubu sibagi chairak pirani haibagi paw adu tabadagi mahangna ningthaugi manakta chattuna hairami, "Iningthau, karigino icham chamjadaba mara leijadaba nupa asibu karigi sibagi dandi pigadawribano?" Ningthau aduna hairaki, "Nupa asigi masak asi tasengnamakki u mangongi masakni. Ngasi ayuksi ai magi maithong asi yengba chatlubani. Mahak hek urubadagi ai chak chabagi matam phauba phangde. Numit chupa ama thabak chilli." Ningthaugi paukhum adu tabada mantri aduna amuk hairaki, "Iningthau, aibu ngakpiu. Nupa aduna ngasi iningthaugi maithong asi ujare. Iningthaudi ma urubadagi chak chanaba matam phauba phangdaba makai thabak chilli haina takpire. Adubu nupa adudi iningthaubu hek urubadagi sibagi dandi phangle. Iningthauna lepiro, kanana hena u mangongi masak oige haibadu." Ningthau aduna magi aranbadu khangjarakladuna ningba kaina leiba ubaduda mantri aduna hairaki, "Iningthau, kanagumba maithong amagi u mangongi masak oiba maithong haiba ama leitabani. Masidi isorgi khudolni. U mangongi masak oiba daw yaba yadaba haiba asidi
ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨꯅ ꯃꯇꯝ ꯆꯥꯅ ꯃꯉꯣꯟꯗ ꯚꯥꯞ ꯇꯥꯍꯟꯕꯒꯤ ꯃꯅꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯁꯝ ꯀꯛꯄꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ꯫ ꯃꯥꯅ ꯇꯥꯟꯖꯔꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯝ ꯀꯛꯄꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯈꯨꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯇꯨꯡꯁꯤꯟꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ ꯍꯥꯏꯕ ꯑꯩ ꯇꯥꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯐꯨ 8 ꯈꯛ ꯄꯤꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛ ꯆꯐꯨ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ?" ꯑꯍꯥꯟꯕꯗꯗꯤ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯆꯐꯨ 8 ꯑꯗꯨ ꯅꯪꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯅꯤ." ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝꯗ ꯆꯐꯨ 8ꯇꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯐꯨ 6 ꯑꯃꯗꯤ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ 8 ꯁꯨꯕ ꯆꯐꯨ ꯑꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯆꯐꯨ ꯑꯁꯤꯃꯗꯤ ꯍꯥꯡꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯐꯨ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯃꯁꯤꯗ ꯍꯥꯞꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯐꯨꯁꯤꯁꯨ ꯄꯤꯛ ꯊꯟꯅ ꯌꯥꯎꯒꯅꯤ꯫ ꯆꯐꯨ ꯑꯁꯤꯁꯨ ꯁꯅꯥꯒꯤ ꯄꯩꯁꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨ ꯆꯐꯨ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯄꯩꯁꯥ ꯍꯥꯞꯆꯤꯜꯂꯕꯁꯨ ꯆꯐꯨ ꯑꯗꯨꯗꯤ ꯊꯟꯕ ꯀꯧꯕ ꯅꯥꯏꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯗꯨꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯆꯐꯨ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯦ, ꯆꯐꯨꯗꯨ ꯄꯩꯁꯥꯅ ꯊꯨꯅ ꯊꯟꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯆꯐꯨ ꯑꯗꯨ ꯄꯩꯁꯥꯅ ꯄꯤꯛ ꯊꯜꯍꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯛꯄꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯆꯂꯥꯏꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯈꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯥꯗꯤꯡ ꯍꯦꯟꯒꯠꯂꯛꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯍꯦꯟꯒꯠꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯍꯦꯟꯒꯠꯄꯤꯔꯝꯃꯤ꯫ ꯄꯩꯁꯥꯗꯨ ꯍꯦꯟꯒꯠꯂꯕ ꯐꯥꯎꯕꯗ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯆꯐꯨꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯛꯁ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯈꯣ, ꯃꯔꯝꯗꯤ ꯌꯛꯁ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯗꯤ ꯀꯔꯥꯝ ꯆꯥꯎꯕ ꯏꯁꯣꯔꯅꯤ꯫ ꯃꯍꯥꯛꯀꯤ 8 ꯁꯨꯕ ꯆꯐꯨ ꯑꯗꯨꯗꯤ ꯊꯟꯕ ꯀꯧꯕ ꯅꯥꯏꯔꯣꯏ." ꯍꯧꯖꯤꯛꯇꯤ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨ ꯄꯨꯝꯅꯃꯛꯇꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯐꯨꯁꯤꯡ ꯑꯗꯨ ꯌꯛꯁ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯦ꯫
Wari asi matang asida loisinjare. Wari asi libada soikiba yaurabassu tabiribasingna ngakpinaba nolokna haijari.